Manipur ngarang forward coronavirus active case masingdagi recover tawkiba masingna henkrai amramda RIMS ki Department of Radio Oncology da hayengdagi hauna radiotherapy chathaba hauragani hari quarantine center da leriba mioi singna matam khara warabasu wana lengangna piraba chana kanglon sing ningthina ngaktuna chatpirabade recover tawbagi chang asi hena wangkhalakani suhairi hiramasada impact news ki akhana pawdamama Manipur da coronavirus positive oibagi mioi masing asi nongmo hengelaklebasu ngasi active case dagi recover case na masing henkibana maram oirakanda Manipur da leriba RIMS Jenims amadi Directorate of Health Services Manipur gi makha da leriba tungan ba COVID care center sing asi ningthine mathau tawduna coronavirus positive oiriba miyambu ningthine layang mangam le haibase takli ngasi Directorate of Health Services Manipur gi Director Oriba Dr. K. Rajoga Impact News ka akhana unabada recovered percentage asi active case ki percentage ki masing henduna hauzik Manipur da ngarang phawbagi report ta punna active case hoina 658 habidi chatruk ka yankhai nipan leibaga lonena naba phaduna mayum da home quarantine gi bak chatkhiba masing na 667 habidi chatruk ka humputre sukre masimak Manipur miyam gi khwaidagi nungaiba pawmani Health Department amadi atop department sing mayam hona jariba ekhoi care sida COVID positive oiba patient sing jakon care tawjari se khetang effective oire haina logjabi yai phagalapui chang se yam phajari loina na hoji bawa siba yaudri yamna serious oiba amani de thena gre hanta adubu yakhoi yam kan hona badagi phagat khare ana praja singna kaisu mi paininga leite tawbadapu mayam sina ki dabagi sarukti khara henkalapodong na toy khoi leriba guidelines section thorangi guidelines government na khoi na pijariba SOP se phajana inbiraga matam khara nang ding khangminarga leriba kanglon khara si khatang chapada aduga masida natana ngasai gi praja singna su losan bidaba antigen testing kit aina amasu tharaga khudakta adadum tawba yaba posu yakhoi yam thuna yorani discharge tawkhraba mioi punna chatruka humputre asigi manungda Samriga Maridi RIMS amadi Jenims gi discharge tawkhibani aduga saniga humpu humdoiri Manipur gi tongan ba district sing da leiriba COVID care center dagi discharge tawkhibani hauju haujimak Manipur gi tongan ba district sing da leiriba COVID care center sing da punna mioi changma gi mathakta layeng duna leiri nakalamoromda Manipur gi amakhak ngaireba cancer layeng na pham oiriba RIMS ki Department of Radio Oncology Hanadagi Hauna Kogi lying do laklabasu, Mai Yabagi Habadi, radiotherapy, Dugumlaba, function adu Todana Lakibadu, Haying the Gidi, Cancer Anabasing, Mai Yaba, Hauragani Habagi Pausu, Rims the Lagli. Cancer patient gi Mai Yagadoba, Mayama Q the Laxalakpa, Amasung, Giambang Mutaba. amna sunjilakpa last minsoina maisi yahudragati yadabanina masi consultative committee meeting da chief minister da ayaba ma loraga problem am thamma ba matungda chief minister na haibir pintuina hangto o aibadagi hayeng dagi hoina hangto gani aikoina sidalai ramba patient taraga humdoi adu id ward lomda ship toroba matungda irai thangja nongmaijing mi humni ji thangna na fumigation toba fogging toba spraying toba dusting toba punna makchi toroba matungchida masi we are very safe patient si hongjin ba yare haina khanaraba matungda hayeng ayuktagi patient si hongjin gani coronavirus patient na masi da lairingai da cancer patient sing si eye wata ENT wata day care chemo lakpa sing duna surgery wata betara piraga lairamani mai yaina ba machine di yam saung na cobalt 60 si manung da laibanina machine di hongba yadabanina machine su containment area mung da laithokre aduna mai yaibadi yangi daba makata na sigi warsida COVID-19 ki patient thamaroi adoga COVID-19 ki damaktadi ekoina 50 beds 40 na general 10 ICU infectious diseases ward lomda ekoi suna kanda hoji laingi Nakalamorom Jiribam district positive or mioi sing aduga naknaramba sing ngasi su makhata na makoi ga naknaramba makoi ga tinaramba sing adu sample lokotuna test tongnabu honari hari aduga amarom Jiribam district su COVID care center ama hangnaba Harinagar hari mafam masida identify todona leire hari loinana tongan ba loop singna Jiribam district ki health care gi phim phattabadagi miyam na khudongchara ba kiyama mayokna re hari wafam mase mafam adu da leifam thokpa staff masing omni tongan ba facility kiyama leiri adubu makhata na su miyeng changna ba thorang leiri haina director na makha tarkhi
contact tracing se hoji yam kan sathari covid care center ama khoi hangna na identify di tore harinagar ina bed kuntra ga manga leiba ama khoi na identify tore ada masi khoi yam thuna activate tongna na ba hodana gani positive oragadi man sathok sasin ji kudong sadamina ada thamna ba khoi warep logjakhre only for jiribam gi oina kanaba meeting ni ekhoi gi doctor di adum hoji bawgi oina di matik sana adum lei adubu specialist khar di adum khoi gi as a whole oina koi pg tamba sakiba senior residence oiba sakiba rims jinimsa khar di adum lei further super specialist tamba sakiba kokiba khar leiba sina moide gi su adum yauri masina khaitang handabagi wani tasengna moida heta yamna watpadi nati Manipur da hojik faubada community transmission leitri aduga transmission ase thoktanabagi damakta lengak na su lokhot pa yaba thorang ka yama lep laitana lokholagli adubu miyamna lengak na piriba norm sing tana kanglon sing amadi Directorate of Health Services Manipur na piriba tongan ba chana kanglon ka asi ngakuna chatlagadi ngasi mak akoina active case tagi recover case na masing heliba asadagi amuka hena henba yabagi othokpa lei haina su Directorate of Health Services Manipur ki Director Dr. K. Rajona thamlakhiba wafam asi akhoi miyamna ngakuna chatpagi tangai fadaba lari loinena akhoi amaga mateng pangaduna hairiba coronavirus hariba leina asi lamdam asadagi maru phukna muthatnaba honabada thodang longminabagi tangai fadaba lairi Camera person El Kabirona from Jariba Ikitamayum Premchan Impact News Imphal